लखीपुर ऑनलाइन पुथोक्सबा मेगी तांग कुनमाथोय नोंमाइजिंग नुमित की खोमजिन पाव ताबिरसी अहानबदा मरुब पाव नुमित हुमनी की खोंगचत्ता आसाम की गवर्नर गुलाब चांद कटारिया ngasi सिलचर थुंगलरगनी अथौबा निंगसिंग लुप अमसुंग मैतै पुकैलुपना खोमजिनबा तेंगबांग सेल ngarang phawbada lupa lak ahum henkre tongan tongan ba wakat kaya phongdokladuna mioi lising kaya na saruk yaduna thaubalda santi ki reli chatkre amasung manipur da nungsi chanana amadi santi purakna badabi tawraduna makha tana kasada reli chatkre hauzik mapung oi papaw tabirasi numit humni gi khongchata asam gi governor gulab chand kataria ngasi silchar da thunglaragani खोंगचत असिदा राज्यपालना मेगी तांग कुनिथोय दगी कुनमरी फावबदा कासार करीमगंज अमदि हैलाकांदी जिला की डीसी एसपी अमदि लेंगा की तोंगान तोंगान विभाग के अतै मकोक थोंबा ऑफिसर सिंगा वारी सानगने ngasi राज्यपालना सिलचर एनआईटी अमदि आसाम यूनिवर्सिटी की महिरोय सिंह अमदि ओजा सिंह वारी सानगने मतुंगदा करीमगंज दा खोंगसान केगनी हाइरी मेगी तांग कुन थांगजे निमित्ता मैतै पुकैलुप अमसुंग अथौबा निंगसिंगलुप लखीपुरगी अपुनबा मिफम अमा फमदुना मणिपुरदा थोकलिबा कांगलुपकी इरांगदा अवा अना तारबसिंगी मतेंग पांगनबगीदमक अनिसुबा मिफम पांगथोकरे मणिपुरी गेस्ट हाउस कोंजिंग लेकाइदा अथौबा निंगसिंगलुप अमसुंग मैतै पुकैलुपकी प्रेसिडेंट मथंगसिदना राजकुमार सनाहल अमसुंग युमनाम नदिया चाना अपुनबा मिफम अबु ओइदुना पांगथोकरे मिफमदा आरामबम नंदबाबू रिटायर्ड एसीएस के नोयन चांद मेंबर मणिपुरी एडवाइजरी बोर्ड साहित्य अकादमी न्यू दिल्ली आरामबम गौरगोपाल सीनियर सिटीजन लखीपुर खुमन डॉक्टर खाइदेम नंदबाबू मेंबर आमदाना मथंगसिदना इकाई खुमनबा मिथुंग सिंह ओइना दाइस्ता फमके मिफम असिदा मणिपुरदा थोकलिबा कांगलुपकी इरांगदा अवाना तारबसिंगी मतेंग पांगनबगीदमक मणिपुर की मसक नायरबा संस्थान रिफको मणिपुर अमसुंग अपुनबा लमजिंगलुपकी थौबुरोय सिंगलोइनना अथौबा निंगसिंगलुप अमसुंग मैतै पुकैलुपना खोमजिनजबा सेलगी तेंगबांगना नोंमगी चंगदबा याद्रबा पोटलमसिंग यंथोकपगी वारेप लेपनाखरे हाइरिबा खोंगचत असि लाक्लिबा मेगी तांग कुनतरुकता मणिपुरदा चत्तुना यंथोकलगनी अमदि खोंगचत असिदा माइबम मनिधोन आरामबम नंदबाबू युमनाम नदिया चांद अमसुंग कांगाबम नोयन चांद सरुक यागनी हाइरि संस्थान अनि असिना मेगी तांग कुन फावबदा मियामदगी खोंगटखिबा सेनफम लुपा लाख अहुम हेनख्रे तेंगबांग बिरखिबा सिंग अदुदि लाबोक पार्ट 2 दगी लुपा लिसिंग कुनमरी का चनिगा यांखै सिलचर अमदि चांदपुर दगी लुपा लिसिंग यांखै मंगा लखीपुर लेन लैकाई दगी लुपा लिसिंग कुनिपान चनिगा तरा लखीपुर खुमन दगी लुपा लिसिंग तरामापन मणिपुरी चनुरा खोरजै लुपना लुपा लिसिंग अनि मखाय कोंजेंग लेकाई बोरबिल अमसुंग चप्रो दगी लुपा लिसिंग कुंठा मंगा गा चमापन सिंगिरबोन दगी लुपा लिसिंग यांखै मापन गा चंगा तोलेन खुन दगी लुपा लिसिंग अनि गा चामा पोइलापुल दगी लिसिंग तरा हुमदोय गा चामा फुलरतोल चिंगिया लेकाई दगी लुपा लिसिंग तरा तरेट चंगा बिनाकांदी पार्ट 1 दगी लुपा लिसिंग तरा निथुगा चनिपान श्रीबार दगी लुपा लिसिंग यांखै मरिगा सुबना यांखै कप्तानपुर अमदि चिंगलोंग लेकाई दगी लुपा लिसिंग कुनगा चामा उधारबोन 7 ग्राम कर्ममरुप अमसुंग पुकैलुप उधारबोन की माइकै दगी लुपा लिसिंग तरा मापन गा चामा मतेंग पांगबिरखि हाइरि लोइनना संस्थान अनि असि की माइकै दगी तेंगबांग बिरखिबा सिंगदा तौबिमल खंगबा उठखि मखा ताना तेंगबांग लकपा सिंगी ओइना लाखलिबा मेगी तांग कुनमरिदा अहुम सुबो मिफम पांगथोकनि हाइना इंगुदम नीलबिरना पाउदम लकले नुंगाइरबा पाव खु तांग चिकपा नार्व की अनाबा ख्वांग यांगलेन की अनाबा ब्रेन अमदि बीपी स्ट्रोक ओरुबा सिंगी अनाबा कयाबो डिजिटल क्लिनिकल मैग्नेटोलॉजी स्कैनिंग थेरापी ना लायंग याहले लायंग असिना हिदाक अमता याउदना हक्चांगी सेल अमदि वाइटल ऑर्गन सिंबु मथौ निंथिना पांथोकहंदुना ई तोंगता लेरंबा अमोट पसिंग सेंगदोपा ngamalle amasung kidney liver heart amadi brain gi mapangal kankhadhanbuna hakchang phana thamba ngamalle magnetology scanning therapy asigi kanaba lobbiu nasimak lengsinbirago energy healing center first floor smile market central road silchar 1 नोंमाइजिंग नतबदा नुमित खुदिंगी आयुकी पुंग 13 दगी नुंथिल पुंग अमा फावा लायंगजरी चीफ कंसल्टेंट डॉक्टर एम शांति कुमार सिंह लाइफस्टाइल मेडिसिन कंसल्टेंट हार्वर्ड स्कूल ऑफ मेडिसिन यूएसए सर्टिफाइड मोबाइल नंबर 9435070286 सिपानी दे यंगो बनी को आदे दे मान हाय बानी हाय दना आदे दी मान नु बानी येगो रनु हां हेदा चारो आदे तो थे
ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯅꯟꯗꯤꯄꯨꯔ ꯀꯥꯁꯇꯣ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯀꯨꯃꯥꯔꯁꯦ ꯃꯥꯏꯃꯣꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔꯁꯤꯒꯅꯦ ꯇꯥꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯛ ꯃꯔꯤꯁꯦ ꯁꯤ ꯅꯨꯡꯉꯥꯏꯇꯕ ꯁꯤ ꯅꯥꯕꯁꯤ ꯍꯦꯟꯖꯟꯗꯅ ꯀꯣꯛ ꯃꯅꯨꯡ ꯆꯪꯕ ꯀꯣꯛ ꯃꯅꯨꯡ ꯆꯪꯕꯁꯤꯗꯤ ꯀꯣꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯉꯛꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯇꯨꯡꯒꯤ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯃꯤꯡ ꯑꯦꯁ ꯔꯟꯙꯅꯤ ꯗꯦꯕꯤ ꯀꯧꯏ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯗꯅ ꯆꯤꯛꯅ ꯁꯥꯅ ꯇꯧꯕꯗꯒꯤ ꯀꯣꯟꯊꯗꯅ ꯆꯤꯛꯅ ꯅꯥꯅ ꯇꯧꯔꯦ ꯑꯗꯣ ꯁꯥꯟꯇꯤ ꯀꯨꯃꯥꯔꯗ ꯌꯦꯡꯕꯗꯒꯤ ꯁ꯭ꯀꯦꯅꯤꯡ ꯇꯧꯕꯗꯒꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯗꯨꯅ ꯉꯔꯥꯡ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯕꯥꯜꯗ ꯑꯆꯧꯕ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯀ꯭ꯂꯕꯁ ꯑꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁ ꯑꯣꯐ ꯁꯥꯎꯊ ꯏꯁꯇꯔꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯂꯥꯂꯨꯞ ꯃꯩꯇ꯭ꯔꯕꯥꯛꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯧꯕꯥꯜ ꯍꯧꯈꯥ ꯂꯝꯄꯥꯛꯇꯒꯤ ꯆꯠꯄ ꯍꯧꯈꯤꯕ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯤ ꯑꯣꯐꯤꯁ ꯐꯥꯎꯕ ꯆꯠꯇꯨꯅ ꯗꯤꯁꯤ ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯀꯤ ꯈꯨꯊꯥꯡꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯇꯨꯡꯗ ꯈꯥꯡꯉꯕꯣꯛ ꯕꯥꯁꯨ ꯒ꯭ꯔꯥꯎꯟ ꯐꯥꯎꯕ ꯆꯠꯂꯕ ꯃꯇꯨꯡ ꯊꯧꯕꯥꯜ ꯍꯧꯈꯥ ꯂꯝꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤ꯫ ꯄꯤꯁ ꯔꯦꯂꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯀ꯭ꯂꯕꯁ ꯑꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁ ꯑꯣꯐ ꯁꯥꯎꯊ ꯏꯁꯇꯔꯟ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯁꯥꯄꯝ ꯌꯥꯏꯐꯕꯅ ꯍꯥꯏ ꯆꯠꯂꯤꯕ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯄꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ 15 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯗꯤꯁꯤ ꯊꯧꯕꯥꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯜꯂꯝꯂꯦ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ, ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒ ꯈꯠꯅꯕ ꯄꯥꯝꯗꯦ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯈꯤ꯫ ꯀꯁꯥꯔꯒꯤ ꯀꯞꯇꯥꯟꯄꯨꯔ ꯄꯥꯔꯠ 1 ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯁꯤꯡꯒ ꯄꯨꯟꯅ ꯈꯨꯟꯗ ꯁꯦꯟꯈꯥꯏ ꯈꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯜ ꯑꯣꯏꯅ ꯑꯉꯝꯕ ꯂꯨꯄꯥ 10,000 ꯁꯦꯟꯐꯝ ꯑꯁꯤ ꯑꯊꯧꯕ ꯅꯤꯡꯁꯤꯡꯂꯨꯞ ꯑꯃꯗꯤ ꯃꯩꯇꯩ ꯄꯨꯀꯩꯂꯨꯞ ꯂꯛꯈꯤꯄꯨꯔꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯅꯥꯝ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯥꯎ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯇꯞꯅ ꯂꯩꯅꯅꯕ ꯃꯦꯒꯤ ꯇꯥꯡ 13ꯗ ꯂꯥꯏꯀꯣꯜ ꯂꯛꯈꯤꯄꯨꯔ ꯀꯁꯥꯔꯗ ꯃꯩꯔꯥꯒꯤ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯄꯤꯁ ꯔꯦꯂꯤ ꯑꯁꯤꯗ ꯂꯥꯏꯀꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ, SHG ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯀꯣꯜ ꯀꯇꯥꯝꯄꯨꯔ ꯄꯥꯔꯠ 3ꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯅꯍꯥꯔꯣꯜꯅ ꯑꯩꯈꯣꯏ ꯔꯦꯂꯤ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯑꯁꯤ ꯑꯅꯥ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯗꯨꯒꯤ ꯊꯋꯥꯏꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯇꯞꯅ ꯂꯩꯔꯨꯅꯅꯕ ꯊꯧꯅꯤꯖꯔꯤ꯫ ꯃꯊꯛ ꯊꯣꯡꯕꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯕ ꯄꯥꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯥꯠꯃꯥꯁꯤꯡꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯔꯦꯂꯤ ꯆꯠꯆꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯈꯣꯡꯆꯠꯇ ꯑꯁꯥꯝꯒꯤ ꯒꯕꯔꯅꯔ ꯒꯨꯂꯥꯕ ꯆꯥꯟꯗ ꯀꯇꯥꯔꯤꯌꯥ ꯉꯁꯤ ꯁꯤꯜꯆꯔꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯑꯊꯧꯕ ꯅꯤꯡꯁꯤꯡꯂꯨꯞ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯨꯀꯩꯂꯨꯞꯅ ꯈꯣꯝꯖꯤꯟꯕ ꯇꯦꯡꯕꯥꯡ ꯁꯦꯜ ꯉꯔꯥꯡ ꯐꯥꯎꯕꯗ ꯂꯨꯄꯥ 3,00,000 ꯍꯦꯟꯈ꯭ꯔꯦ꯫ ꯇꯣꯉꯥꯟꯕ ꯋꯥꯀꯠ ꯀꯌꯥ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯕꯥꯜꯗ ꯁꯥꯟꯇꯤꯒꯤ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯁꯥꯔꯗ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯂꯛꯈꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯈꯣꯝꯖꯤꯟꯕ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫